Ngasi sandukjariba thoramasi Diamond Radio na sandukjaba Crime Reports. Nupi angangsing dathokliba tongan ba Manipur khakta natana India ki kachin koya amadi angakpo crime sing ase aikoina wari oina tamjaduna miyamda khanghanjana na honajaba dugumba program amani Crime Reports. Ahanba maktada Diamond Radio gi thoram tabiriba singbo James Haigujamna taram nokjari ngasi puduna lakjari humpugo matoi shuba tangkakta Crime Reports ki anawba tangkakama ngasi gi tangkak ase mamangda thokkiba crime sing asidagi thawdok asida khajikdang manarabasu ngasi gi case asi khajikdang tonganba thawdok amani thawdok asi Lucknow UP da thokkiba thawdok amani English sing ani tarataruk March ki thada thokkiba singba thawdok amakhang private company ki call center amada thabok tawba nupini Priya masagi sahi kuntare lom surabi matam asigi changkholabi masak matau hek yengbada chung phiral charabi adugumlaba matam masigi nupi amakhang mahakki haina singnaba masamaka nungsina jaba imung manung animakki nupa mayum amadi nupi mayumgi yanaraba matam ngaiduna lohonggadabagi leiraba adugumlaba mahakki boyfriend ama leirami mamingna Nikhil su company mada thabak tawba miyoin makoi anina angamba company gi singda thabak tawduna makoi anigi tungi punsigi damakta company da thabak yauduna thabak torami Priya hariba nupi asi hek yengbada awuba mina mahakki masak mawong matau asida mina hektamak ngawba mahakki maithongbu yengningba haibasi mahakku uriba misingi thamoide hek phawba adugumlaba matam asigi nupi ma oirami asumna Priyana mahakki call center da thabak tawba aduda nungthilgi matamda mahakki office manungda mahakna ising thaklami ising thakpa asida mana thangkatuna ising thaklingai matamda kanagumba miyoi amana mangonda lona munna yengbagi mawong ama mangonda tawba mahakki masada phawki matamadu ising thakpa tolaga mahakna maning mamang leiduna kanagumba miyoni yenglakra haiduna yenki adubu manak anakpada kariyuma miyoi amadi leikide adumakpu mahakki masada miyoi amana mahakku yenglakli haibagi saum amakhakti mahakna fangami masi thawdok asina hanmanati mahana yumdagina bus stand bau lakpa matamda lambi de chatliba mi singna su mahakpu munna yengba amadi mahaki tungda miyoi ama innarakpagumbagi mawong ama mahangna he phawrami adubu mahangna hek leithoknaga yengluba matamdadi kanana mahaki tungda ilaklibano haibaji chapchabadi khangba ngamlamde lambi de chatliba miyoi sing mahangna yengluba matamda miyoi sing aduna mangonda ayamba matamda mamik yengba maramna yengliba mayam adugi marakta karamba miyoina mangonda tung inaribagi amadi senaribagi haibasi mahak khangba adugi matik waram masina mahaki punsida yamna psychological oiba problem ama khak langlam masina matam punamakta mahangna tawriba thabak inkhang asida he mahaki pungning si divert tawduna kanagumana aigi tungda inaraktuna aibu senaribra aigi punsida phattaba thogdok thokudoribra haiba asi mahaki yamna wajaba wafam ama khak oiram masigi matungda mahaki boyfriend Nikhilga garden amada mahak unanaba laklam garden aduda lakpa matamdasu sorok matai de chalhoriba magi tungda lakliba mising mangda thainariba mising mangonda yamna munna yengba kalakjabagi mawongda amadi pamjabagi mawongda yengba miyeng mahaki thamoida saum amadi dum phawram masimak Priyana masak matok phajabi chung phiran chaba nupi ama oirubana ayengba sing awuba singna mahak kamayoknariba misingna mangonda mita aduni yengba haibasi thawdokse ayamba matamda thoklami adumakpo masi khakta natana mahakki punsida kanagumba miyoi kharana senaba tung inaba natraga mahakbu kumna senaba asiguma thawdok ama leirabara haibu wafam sina mangonda yamna makok saba makok oiram mahaki nupa oigedoriba Nikhilda wafam ase yam tattana hongdoklami Nikhilna wafam sing ase aduma kanthoklami asumna mahak leikon aduda Nikhilgi manakta lakhi Nikhil mafam aduda hana fan amada leikon aduda ngaiduna leramki hariba leikon aduda numidang wairamgi matamda miyoi kaya marum unaba imung manung lakpa koiba chatpa leikol adugi fajaba yengba asengba hawa nuksit marakta ngahak pothaba haibase leikon aduda miyoi kaya marum laklam asumna makoi anina fanda famlingeda Priyana Nikhil daiki Nikhil tasengna aina haiba wasu nangna itha thajabidre aigi punsida aigi tungda kanagumba ma inaba aibu kupsen senabagi mawong ama lei haibase nangna karam kanda thajabidoino matam aduda Nikhilna haiki as yareba Priya hojigi matamda nangi nasakna to uraga ngauroido misibu kanano aibudi soidana nangi oire aduga nangbu hek ubada ngauroidaba haibasidi masidi leiroi kana da hangasu adum hairakani nangbu nungsiba nangbu pamjaba haibase masidi soidrabani awubu mina ngauba haibase adu ngaujasunu nangi phajabada ngaubani adu asengba mapudi ainidana adu kaisu khaluno nang aduna maram oraga mentally nangwanda yamna nungairak loi matam aduda Priyana haiki aine hek haiba wase
nang na adum kan thoi yengo mafam asida natra ngarang na hanta ibani phamba matamda lei yon banu pa masa ma laklaga lei si lobiu haibado nangonda di haide engonda hai adugi matungda aina leidu lawroroi lei si pamde haiba sumhana yadi madugi matungda nga haklerga lei si lobiu adum hai mahana chatkraba matungda mahangna engonda yenglakhiba miyengdo yamna kalakpagi miyeng adu khak nate aige punsida karigumba temsingnaba nang karigumba khudong thiba ma thokodorbani yengo haibagi moongda mahangna sakhiba moong matawdudi aina nongoda tambasu nangdi thajade ari baba yari kedorge nangbu ubada ngaujari ni inkhalakliba angang nupa machani sahi 35 inkhalakpani na phajabada ngaujabo oirangmani aingonda di haidri do udro nangonda haire adu nangna leisu logdre adu nangonda sum ngaujabo oirangmani thawaina nangonda lei longna nabagi damangta hanjan haibo oirangmani adu kaishu khalunu se yare nangna mipung khodim adu maina chingna leragadi kamai tawdino se nangchu aisu angamba thakto honari dana khayam honaki se adum ibani minute khudingi adum phaunari SMS ta ayama matamda phaunari office ki thabak tawbunina adu nungdangi matamda wari sanari adu simangai maromakta smani bani unadana hene ibani ge tungi phanana magi damakta khanase lei yonba nupa macha adu laklami amadi mahangna khudakta madam please nahansu lei si lobi khidi adu ngasi di soidana lei sem ta lobiyo se lei sima lobuda kari kai bage aina jonjariba lei se miyamni leine na magi damakta ni mafam sida lei se kanamta lebidriba please lei se amta lebiyo ba please matamadu da nikhilna haiki hey kaigino nangna leise akhoi da sum yoli se sida leiriba mayam se nang chalo yol yadro akhoi mafam sida aruba wa ma tanaba lakpani ko nange leidu nongma logi chalo lawro roiba karigino akhoi he lakpa nang se lei yoli simanum kaigino sir please leisim to lobiyo leisim lobuda noi kya mu yamna mulaga dege yam wana sajaba leini phajadro leise amta lobiyo ba se please hey nupamsa aina leise lawro roina hairabadi lawro roi karigino nana leisiam lo honingi maram se kaigino ba akhoi de nata di leision biadro chalo mafam se yam thuna chalo akhoi ne se wam dang khana bane yam thuna ne chalo nata di makhata di nang yam pharo wafam se haiba matamda nupam sa du mafam adu degi chakhiram bana sakhiba matamda laptakna priyada mamai lesinduna amuk yenglaklam mahaki miyeng adu yamna sanba mong de yenglami aruba miyeng amakhangna priyada yengpadu priyana haki nikhil yengotu nupam sa se engon de yeng ising nang ubreng matamadu da nikhilna hut laithok yengba matamda di nupa masadu mamai hut laithoki kadai di yengino mi chumna chachabasidi asnang yadreda adumaina mi singse sumna lana u leradi nang yararoi nang psychological problem nang sumi henjalani mamai thangda di nang psychiatric doctor tanada biya roi asnati mi nikhil yengotu amuk yenge tu nang amte yengo asumna nikhilna amuk yengba matamda nupa masadu mamai laithokiram nikhilna icham chamna haiki kaisuna tabada nupa masasine layon ba chachabasibu nangna hanjan nupa masa sida yenglai nupa masa sina kai tongom doino nati nupa masa sina ibani da layon bagi khara tension to basi nangna khalina nupa masa sina ibani da kai ba pirani siro karim te piroi se kaim khalu no ba adu che mathangi chahi da ibani gi lohong base soidana tholaba ya ai so ai posting se hong wada ba male mumbai da posting se ta ba ya adu kai gumba mumbai da gi posting ta ba matung da ai gi pe se ai thar gi tolop se khraju hingalani adu masini ibani gi tungi punsi de hena kana doini matamadu da priyana haiki yamna fai adubudi ado aidi saji nungai ba mamu khangdre office da su yum da chatpa da su lambi da su mioi ama nina aibu inarabra aibu senarabra haibase masi wafam sida le matamadu da nikhilna haiki as priya mafam masi da wari sanaraga ibani nungai ba nungsiba wari sana sina laga nangi tension leibo wari du ngakta sa leire adu wari du ne bani sana kan sida karino oidusibo nangne pukchel du kitang chawtho nangna yamna henjinna khanjanba du nangi bharam chatpa ma nangi na mangda thoklabra haina khale nang sidagi henjala adine nang soidana doctor tanada ba yararo asumna hainari ngai tanja aduda lei yoliba nupa macha adu furit ama hongdoklaga ahan bada mana lakiba furit adu nataba topa furit ama litlaga amuk laglaga madam please leise mukta lobiyo please ai leise yonba yaba yolure adu leise kanamtana lobidreba please madam leise mta lobiyo ba matamatu da nikhil naiki nangi se khoi usitriba habidro akhone stay lapuga nang na khoi da layoli maram si kaigino lawra roida nang da chamara khana haikrabsi nang nana do yam kalidu kaigino ha khupak sina nang namai nami khangda thajalorana kari maram gino ba nang na khoi da layoli maram si kaigino ba sab lay mapun sim khong lay bibida adong da kyam kai ga de sab nokhoi ina khun ma paisa pai nokhoi na lay mapun sim khong lay bida lai ra be ngon da kana ga doini si lay mapun khong lobiyo habda sam jadri ba puksel dam pi maram kai gino
Hey, nang khoi de takadaba natine nang gelei do khoi pamdine. Apamba mi yengusu wo. Pot jon babu mi ngonda dubaina nam hadana pot jon draba. Hey, nang yam thuna chakira chalora. Nang chidagi yam thuna chakira chalora na. Matamadu da Priyana haiki. Nikhil yare. Adumaina haruno yani. Angang che adum chachagarjan. Ibo nang chalo. Akhoi lawro roiba nang gelei do ko mafam sidane. Akhoi de leyon ba amuk hana lakon. Ai lei sung pam pam de ai mathayam sari ko. Hayang no mane wakhal nungai kan de lege. Chalo. Please, chalo. Hey, chalo nang. Chalo. Nikhil na somna mu arobe da haiki. Masigi matung da muk chatki. Asomna Priya ga Nikhil ko wari sanaringi matam da Priya na muk nakan amada mai lei thok tuni yengluba matam da. Leikono du da khabar pa du na phamba sahi ni phurongi lenga oiba mioi amana. Amuk Priya bu mun ne yenglam. Priya na hanna nupa du da yengluba matam da nipa aduna kiruk kiruk yenglam laga mafam adu dagi mahaki khabar pari bu du tok laga khabar du thupchi laga mafam adu dagi tapna chatkiram. Chatkiba matung da Priya na nupa adu da mun ne yengki. Masida sunupa aduna laptak chatkhaba matung da Priya da mamai leisilaktuna hanni yenglam. Priya gi wakhal da phauki. Karino ingonda tawrisibo. Mafam asida leiba mi singsu ingonda hanna yengba. Lambi da so aibo hanna yengba. Aigi tung inabadong na tawba. Aina chingnaga dori basi kanadano. Aigi punsida kanago makarana khudong thiba thonga da bagi ngai duna leirabra haibase. Ai am chingnari. Matam adu da Nikhilna Priya chasilo. Amadi Nikhilna haiki. Se ai wa ma haigi. Nang ne adamaina sum tawle di yaro. Office ta ne matam khargi suti piyo hayo. Phajana nang amtang relax tawba da ka ledi. Aduga phaja bai khole kon koidana khotina tawse natraga nang yum da leraga to potharaga office ki tension mayam duna nang soidana tawbo rangan. Phajana nang gyan tanam to pothaba ma darka lere. Nang maduna khwaidagi farani. Asumna mafam adudagi Nikhil amadi Priya lakhiram. Mathangi numita office ta Priya chaki office tagi mo mahak halaklami. Mahakna halakpa matamdasu mayum phawba changlakpa matamda lambi da thingnaba miyoising mahakki mawong matawda munna yengbagumba mahakki tungda u amagi marumda mi amani leisinduna leikibagi mawonggumba mahakpu senaduna leibagi mawong khara mahakki masada samel phangki. Asumna mahak mayum yoguda numidang waram mamsilaki mayum yoroki. Mahakki mamana haiki. O Priya halabra waramani nang dress hongto aduga iruja maithajaro aduga chak chana batokse nang waramani phi hongto matamda Priya na hoima ai dress change tawkige. Asumna mahakki ka da changa mahana ising thaklami. Mahakki ka aduda mahana ising thakpa matamda ising thakliba adu mahakki thongnau dagi makharom da leiba highway amadagi makha da leiba sorok mapan da leiba mi amana lotna lumduni yengbagi saw mama mangonda phangkiram. Matamadu da mahak ising thakpa toki amadi mahana mi ko yengenki. Mafam adуда di atamna na miyoi amana mangonda yenglakpagi khudam asi phanglamdi. Adubu mahakki masagi sawmda di phangki. Masigi matungda mahana yamna pakhatna. Mahakki mama kauduna mahakki ka adugi thongnau sing lonchilam. Matamadu da mama naiki. Kari torge Priya. Kagi nong thongnau salibo. Ima yengono. Se makhadane mina ne ngonda lotna yengi. Office dasu yum dasu lambi dasu asai gyana matadri. Ima yengono ai thongnau jalabani. Matamadu da mamana namduna thongodo hangtoktuni yenglam. Se kana leriba amakha da kana amuk leisu litana. Nang nasana bharam chatpra kainom tawri. Matam punamakta nangna nangi natungda mi illena dum haire. Wari se Nikhilna so khoi de sare. Ado akhoi di thajaba ngamdre. Nangna haibaduda mi duna yengaga lerambo radi pai. Akhoni yengbadana mi se leite. Nangi na sada nangna mi uduna leriba se. As nang phajana nang yengdaba doctor tanada di yado mandre dana. Matamada Priya na saukiram. Aigi tungda mi khara inare na ina tambasidana khoi mayamna ibu thajadrisi karigini. Hairurga ibu psychological problem leram lagini haiduna doctor unasi tanasi haibu wafam ekta hai. Masibu kari wano. Asumna Priya na yamna sauna khongki. Madugi matungda mahakki mapa amadi Nikhil wari sanaki. Nikhil na Priya gi matangda Priya gi mapada wari saram. Matamadu da Priya gi mapa na haiki. Nikhil amta kupna amta thijalo. Office ta kana kari hainabagi. Mama nabiga kariga kanaga mahak saunaba yaubra. Natraga kari problem lebagi haibase. Nang amukta khangnanu hono. Akhoisu topam amu khangdre. Pawa se khoina police ta piduna complaint ta hoguna phagadra. Asumna haibada Nikhil harake asnati nati baba. Police ta paw piro de khoina karino haiduise. Mi masa khangbasu nati mi na tung inare haibase complaint ja khoina kamai tawduina. Adu phajana amta munna tanakise aisu mama na basing da kari thogdok thokkiba leibagi haibado ai amta thigige. O phare bungo. Nang amta khare amta yengchamdiro do khoi da pawdu hairoko. Mathangi numita punna makoi Priya amadi mahakki mapa amadi mamaga punna chak charam. Chak chaba matam aduda mahakki mama na haiki.
nangna thabak wana chalur halaga yumde hek ungdana leibase yam nungaiti nangbu office ta kanaga khanageba natraga nikhil ga nanga saunaba leibro nakoi ni luhongo da basu kuidre kari kari hainari noni saunari braba kari kari thokdok thokeba matamadu da priyana haiki aigi tungda mina senaba asigumba aina chingnabagi aina tambasu nakoina kanamta karimda thajadre aibu nakoina doctor ga tanarga layengnabugi haibu wafam sido ina khana lei adu aina haijaribu wafam sidi asengbu wafam ne noina thajadrabnina ai karino ina haidorise matamadu mahaki mapana ki nang bhut ki film guma yengu bro natraga akibo wari larik paru braba matamadu mamana haiki nangbu natraga internet ta maru mapang sing lebe sing aduga nangbu songnoba yaw braba matamadu priyana yamna sauki nakoi gi namita loina namak aise aran boin ore aina haiba singse nakoi mata thajadre kari gumamta leite nikhil ga saunnoba su leite internet ta leba maru mapang sing aiga saunnoba su leite kana gumamta ga aiga saunnoba leite mima asumna mahaki kada chak charam matungda changkhiram mahaki mamit athengba phawbada uselo haiba yaki mahana thodok kya mun ningsingki leiyon manupa masaduna karigi damakta hanna mangonda leyo hariba amadi nupa masaduna chakhiba matamda mana akhaba mi yengda mana ibu hanna yenglabe marum kaigi lambi de chappa matamda mina mahaku munna yengliba marum kaigi garden da chalaba sumi mana khabar paramlaga aini yenglubadi mana kiruk yengduna hanna ibu yenglaga chakhiba maramna karina asiguma thodok sing asi mahaki masada mahana loina hena khanjanma maramna wafam sing asina mahak ahing tumba yakhiramdi mathangi numit office tagi halakku matamda maha auto ama khamki auto du khama matamda auto du gi manungda nupa ama tongbaduda priyana nupa duga mahaka makhoi ani khak tongbadu nungai tabadagi priya ge wakhalon ma ge tungda mi khara senadun lei haiba wakhalon ama su lei jabana mahana section jabo ina auto driver du yare sapiro ai mathangi auto ina tongagi kaidoruge khamaga tongora hairo anate ai nupi nga tor di phaba nupa nga tongmina bada khitang nungai tre so please waru biya deko ai mathang auto tongog asumna haibdi auto driver du gari thor chatkiram madugi mathangda auto malaki auto du khamki auto du gi manungda nupi ama phamam maduda mahak tonglam phamin nari banu pi du da mahangna munne yengki nupi aduna mi pham hongdani yengki ba mafam amadagi mahaki mamai adu noksu nokti wasungangde adumak ungduna auto adu da tongma nupi moram mahaki punsida mi kharana mahaku senari bra haibu wakhalon ama leijabanina nupi dugi mong mataudu da mahak khajiktang amuk chingna bauki asumna mahak auto du da yamna pakhana tongmana mahaki yum yorokpada ahing dasu asumna tholiba thodok sing asida mahaki wakhana lamsilaba matungna mahak tumba dumak yaramdi adubu tumthaki mathangi numidang waramda mahaki office ki thabak khitang yambana numit adu minute khitang thengdaki adubu mahak nungtigi hauna sagom mayumda hannanabagi dama auto ama khamlam auto aduda nupa amaga nupi amaga tonglam amadi nupi ama yawba aduda mahaksu kakhalam auto adugi manungda tongliba nupi amadi nupa du wa machenam tangangti mahana munna amug yengjaki adubu karigumba wa mata nganglakti asumna auto adu dumak thogduna laki asumna auto du thogduna lakku matamda khanghogduna priyagi mayum yogada bafanyam walingi matamda auto gi maning thangba tayar puncture oike auto du gi manungda tongba priyaga tharaga nupi ani loina nupa ama kumtharaki auto driver dun haiki sidagi oirom da khajidang chatpiro aduga bus parking leibani adu parking du dagi tongaga isai yum yongno ba chatpiro aidi auto se spare tire su yaude aduga khudong chadre hojik sembada pung ani muk changani aina muk tire se puro pholuba amu halakpa mafam se lakpa mayamna koina ngainarani aduna mafam adu bawba chatpiro sumna haiki matam aduda priyaga auto da tongmineba nupi aduna driver da haiki nangna sidagi khitang chalaga leibani haiba bus stand dudi chatpada khongna sabada pungai me hena changani adu tana khoina hojik nupi akhoina amma mathing chatpasi yam nungai roi aduna yargadi nangna atopo auto gi mi kaubibra nakhogi marup sing kaubibra khitang thuna na ba mateng amta pangbiyo matam adu da auto driver dun haiki hojik te thengmanina auto driver punama magi khupha loina pharaga asangba drive ta loina chalamgani maduda aina makhoi bu kongni makhoina mu mafam asi lakpada di pung ani makhai mu hena changani maram aduna adom yum yogda yam thengani pungkhai matang khongna chatba kaidawege khongna chatpiro aduga soidana bus stand du gi yum yongna honabi matam aduda auto du gi manungda tongmu nupa duna haiki as ai nangi auto se tong moidongni nangi auto se tongudra ngasi di pura dasa tare asomna hainaringa da auto ma laki hojiki gari se laktrabanina leiriba gari se da nupa amaga nupi aniga tongbiro nupa amaduna lehoro mathangi gari da chananaba asomna haiki
gari phangdrabani na nupi ani ga nupa duga sit amada makoi hum tongmina ki loina no auto du thogiram asum auto thorku matamda tongliba nupi hana leram liba nupa mahan ising da chingnaki masidagi mahang na khangudana magi phone lok thorki amadi nikhil da phone toki nikhil krai dile ge jipo ayum dile ai so halai office tagi kaigino ngasi yam thingina asa ai han ma tongokpa auto do puncture oikiba adudagi khoi nupi ani tongminare aduga lambi de lai yam kuigadabadi mande ratanjat mapadi yore nikhil na ge adudai phone thamage phajana la oyumda ko asum na ki matam du da priyana nati phone do dum payo wari dum sanase ai ithanda sum unga besi nungaite ado nang office ke thabak kamai torge ngasi kamai toge asum na mokhoi ni wari sanaduna aduma phanayam sangna laki adubu khanghoduna auto adugi mataida tongliba hana tonglamba nupa aduna priya gi phone munkiram amadi matam du priyana karino nang na gi phone du mulido piro ai gi phone du piro haiki nikhil na priya ga wari sanari banina ngangnari badu mahangna tarami amadi mahangna priya kaukiram priya sikariguma khodong thiba ama thokle habasi phone du da khangki adubu phone muliba nupa aduna phone du switch off toksin kiram auto adu da hana mamangdana auto driver ga nupa amaga phamlami amadi maningdana nupa amaga nupi aniga phamlami asumna auto adu ngahaki matungda khamna matungda mokoina nupi midu indharaga ei nangna thai hingnabadi mafam ji chengko chalo nanga karimto mari lenade akhone toribi thabak se adu police tanu pau pirak ta dina phabo iro nang hathokani asumna nupi da hai kirami mafam adu nupi ki boila poi amna ki na chen kiram nupa anina maningda tongduna priyabu nakana ngaksen ki loina na driver duga mafam adudigi thorokiram asumna nikhilna wari sanari ngeda ma ki phone aduda priya khodong thiba tare haibasi taki amadi mana yum adudigi thorongna bohonaki ma ki mapa amadi mamana kadai dano nikhil kai chakaduna suk theng kanjida baba priya do owa batare ai amta mo imung munung mi gamta unaruge wado sengna haramuduna khoi da so haramo kaino to boya batong ni dana baba ai hana chalamage asumna sakhiram yamna thuna mahana gari thongna priya gi mapa da phone torami priya si khodong thiba ma thokiba male baba ai ga phone do wari sanaramani adu khangongduna mahana lawbu khongbai makhonam taki adu ga phone ju muthalaki madugi matung de phone se hoji boba chatre adu police ta complaint toksira masi kamai toksigi baba asumna ma hangkiram matamadu da mama mapa paw du tabaga yamna puning sonthakiram achana pibu kari gi damakta fari bano hain asumna priya mafam adudagi lapthokna kariguma kana mata khangdana irai laina puduna chatkiram masigi makha tarakpada police ta complaint toram police ta complaint tawbu matamda priya gi mapa amadi mamana complaint adu toramani amadi mafam aduda nikhil gi mapa amadi mama ga nikhil ga punna amu lakhiram amadi police na wahong pang tawba aduda mokoina mateng pangam kari nungai taba thokdok sing thokpa lebege akhoi do wari se sengna habiyo natra bada khoina priya phangba yamna wagani matam aduda nikhil na haiki asap mase tungda mi kharani inare aise kanaguma kharan aise phagadore haibna chingbase ma hairam bayam leki adubo khoina mahakna baram chatpo oirongani haiduna khoina loina kanthoki asumna haibaduda priya gi mapasu hairaki asengmani wafumse inspector nikhilna haribo wafum asengma ngakten office ta mi kharana mai matung ille lambi da lakpada mongoda mun yengai haibna chingba anga pa thodok sing chamangna hairam bale asumna haiba aduda police na nikhil da haikirami nana kanano nikhil na hakin sab ai priya gi mahaki nupa oige dorobani ai ming nikhil kawe thodok sidi nang kamaina thokono nang khangbro sab asengma dei khangdre office te ma halakpani gari dayar puncture oikre aduga auto ama tonge auto sida nupa ani yawe amadi auto tongba aduda phone thamganu ibani wari adum sanase hadun wari sanaraga adum lakpani adubu khanghauduna priya na khodong thiba thokpagi mongdo koilaw lawba taki amadi mahagi phone do switch off tok madudagi karim to huji bawba akhoi langla langjin phangdribas sab please khar thuna mongta thibiyo oine thibade akhoi thigani ne wafam singa si khangde yadabani ado priya ka kari nungai ne da bale bage habis de aron ba kari le de khoida aguna thijin humjan medu nungai ne no bugin pawdo khoida seng habiyo imung manung gi mioi de habiyo kana ma ko nungai ne da bale office ta ma ka kana nungai ne de tholi ba thogok sidi ma gi khwaidi gi nakna ba mi amana thokko ge doribani mi amana mi ma pha ba haibase mi du gi maram da munna khangna ba thijal ba mi amana pha ba ngam ga doribani anyway priya hoji pha khare natraga phadri haibase koi chap chaba khangu ngamdri maram di फारिबा सिंग अदुना पैसा की दमक ओइरबसु फोन तोरक लेथ्रि अदुना माकी वाफम से खजितंग चिंगनरे अदुगा अखोय पुलिस न सु थिजिनबे आबा थिजिनगे अदु माकी फोन नंबर अमुतो पिबिरो अदुगा माकी कॉल अदु अखोयना ट्रेस तोरगा कदाय वाइदा प्रिया गी अकोनबा
location oiki haibase akhoi thidaba yadabani aduga Priya gi photo amata gapiyo asumna photo amaga lawki amadi mahaki number lawdun Priya gi call record sing phaktoki amadi call sing trace tawduna kadai da mahaki phone je hek chalakpaga Priya na leiriba se khangna nabagi damata police no honaki imung ani gi miyoi sing laki imung ani gi miyoi sing khana nainaki makoi nupa mayung gi su nupi mayung gi su yamna awabo oiram mathangi numita Nikhil office ta thabak chana nabagi damak thorokpa matamda police na call torki ai Nikhil nang kai lege asab ai officer ke tori ai thabak arubang khang leiba nangi nupi oigadori ba Priya dagi hena lubro nangi thabak tuna nangi nupi mangkhre harga nang ko chen tori do kamai tobuno anate sab ai office ki tangai phadabani che singa se ai office ta piramaga ai amhona laksage adu yaroi office ta ko police na kawi hayo kari goma lalangjin khara leire aduna police station nang khara thuna law mafam adu de chakki amadi police na Nikhil bu wahang pahang tok nanga Priya ga mari lena pakyam kureke sab ai college ke hak tak tagi ai adum mahaka loina rakani adagi bani nungsina dana matam sana lakani haujik si bani company ki thaba mam yauri masigi talap ko pesa duni bani khari amna tungselagi bani ge lohong mada thadana nabagi dam khana nei nabani adu wa se sengna dum haibuna fare Nikhil nupi du kai thamge madam adu Nikhil naki kali no habiri wa phamsibo Priya phakre haina imung manung da tamjariba police ta complain to busaliba Priya ga lohong ga dabagi matam thana dunu leiriba miyoi amana Priya bu phajalaga thamgane habasiba adum thajabibra ai nakon kangano che go kolom da khoin pirijini se wa phamji karim kanaro nangna nangi nupi oigadori bi Priya kadai da thami amte yo sab si oradi nakhoina tongning be ngonda tobiyo chathaning ba thabak sing chathabiyo aina haikre Priya aina kari to bugi kidnap to godori bano adu wahang sing de ngonda hangi be maram kai gino police na haiki wang sing se hangmudi khoi gi thongni ne nana kari gi dam to Priya phari no Priya gi imung manung di sel thokte ne adu ni ne sa imung manung sel thokte be imung du da aina machani pi bu phajalaga aina sen tan gani haibo wafam sibu sabna thajabiri maram si kari gino adu robadi adu nangna khanglabadi kanana phabun hairo dana sabo gi wafam ste ingonde am chingna bai wafam ni ai taseng haribada ai aseng bahari basini ai Priya ga nuksina jabun pa aina Priya bu mato kramna kari gi dam to phagudol wahang adu ni ne koina hangi se nangna khunggadabani ne adu wahang do koina hanggadabani asumna Nikhil bu wahang pahang tawduna police station aduda lehenki asumna police na wahang kya marum hanki masigi makha tarakda Nikhil naki ai nga sagi tage na tabani iral se ingonda season abu honare makha tan ingonda wahang hangbiranu ai office tane ai chattaba yadaba ai che khara thilu daba yadabale ai masi hanam to thilu ki police na haki Nikhil phamo ai kone tawri sinang phagi ne khanbro nangi office ki wado moi mi laga se law che do nang chat pero case asida nang chenai habase aikoina khudam changdam phangdaba khakta ngairaban aikoina khudam changdam phangokpa matamdadi nang na tai charoi ko asumna haikiram asumdana Priya mafam amada amamba ka amada thong lonjindana makhong mukut punjindana ukhong amada mahaki wa nganggadabatu machinna phibunna phi namchinduna kisila amadi Priya bu phariba miyoi ahum adugi manungda auto driver gi nakanda phambane amadi auto adugi maningda phamba nupa aduni makhoi ahumna Priya bu mafam aduda thamki madudagi Priya bu phariba nupa aduna Priya da haiki ei nupi aina purong liba singjamda chaw nangonda khoi kasu toroi akoi gi thabakti nangbu phaba mafam asida porokpa aduga nangbu phabagi damak numida waram akoi da pesa piba akoina pesa do puru chakhiba si khaktan ado nang arang su kem chadre hauja ayukta nang si cha da targadi nasa do soni si chaw se nang ina chindu thadoke na chindu puliba si chana ba khaktagini aduga makhata na wahang pang toradi aphaboir asumna mahaki machinda puliba phi do loktholame amadi Priya na kaplami nakhoi kanano nakhoi na kari gi damukta ibu phabiribano aina kari lalu bagi damukta ibu phabiribano se noi amta habiyo please aibu kanana phaw haibano ba aingona phaw haibano padu kanano please amta habiyo e nupi ai nang naming su khangdi nang phaw si khaktan nangi photo kono na piraga nang mu phabani adu phare nang simadi khango nangbu phaw haibase nangga khwaidigi naknaba nupa man harakani nupa du kanano haibo khoi khangdi aduga simadi khangi nupa se nangi khwaidigi naknaba nupa ni aduna makata bo hang khoi da hangano aina non ipa phajana harisini poraibase si chasalo si chadragani na pangan songani khoina to godori thabak si fail hoigani kani kanani nang nathoi mangaga se chaw matamadu Priya na haiki se aseng mutom ta habiyo ba aseng mudu kanana karigi damukta ibu phaw haibano haibado
ꯑꯩꯒ ꯅꯛꯅꯕ ꯃꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ? ꯍꯦ ꯅꯨꯄꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠ ꯈꯨꯁꯥꯁꯤ ꯃꯥꯟꯅꯗ꯭ꯔꯣ? ꯌꯦꯠ ꯑꯃꯗꯤ ꯑꯣꯏ, ꯈꯨꯁꯥ ꯃꯉꯥ, ꯈꯨꯠ ꯉꯥꯛꯇꯅꯤ, ꯈꯨꯁꯥ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯇꯟ ꯏꯟꯕ ꯃꯇꯝꯗꯗꯤ ꯈꯨꯠ ꯑꯅꯤ ꯁꯤꯖꯤꯟꯅꯔꯒ ꯏꯟꯗꯦꯗꯅ. ꯑꯩ ꯈꯨꯠ ꯌꯦꯠꯅ ꯅꯉꯣꯟꯗ ꯇꯟ ꯏꯜꯂꯤꯕꯁꯤꯅꯤ. ꯑꯩꯅ ꯅꯉꯣꯟꯗ ꯇꯟ ꯏꯜꯂꯤꯕꯁꯦ ꯑꯩ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯗꯃꯛꯇ ꯏꯟꯕꯅꯤ. ꯆꯥꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯋꯥꯒꯅꯤ. ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯪꯕꯨ ꯃꯥꯡꯍꯟꯕꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯅꯤꯁꯤꯅꯗꯤ ꯌꯥꯝ ꯈꯟꯅꯔꯤ. ꯃꯔꯝꯗꯤ ꯅꯪꯕꯨ ꯐꯥꯎ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯅꯪꯕꯨ ꯏꯖꯠ ꯃꯥꯡꯍꯟꯒꯦ ꯃꯥꯡꯍꯜꯂꯨ, ꯃꯥꯡꯍꯜꯂꯣꯏꯇꯣ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧ ꯍꯥꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯅꯁꯥ ꯁꯣꯛꯇꯦ. ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯅꯤꯁꯦ ꯑꯁꯤꯗꯤ ꯍꯣꯔꯦꯟ ꯄꯩꯁꯥ ꯐꯪꯉꯕ ꯃꯇꯨꯡꯗ ꯕꯣꯅꯁ ꯑꯣꯏꯅ ꯅꯪꯕꯨꯁꯨ ꯏꯖꯠ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯤ ꯈꯟꯅ ꯂꯩꯔꯤꯕꯅꯤ. ꯑꯗꯣ ꯑꯩꯅ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯅ ꯐꯥꯗꯅ ꯂꯩꯔꯤꯕꯅꯤ. ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯕ ꯀꯥꯟꯅꯔꯣꯏ. ꯑꯩꯅ ꯄꯨꯔꯛꯏꯕꯁꯤ ꯆꯥꯎ. ꯁꯦ. ꯑꯁꯨꯝꯅ ꯀꯤꯗꯅꯦꯄꯔ ꯑꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯆꯤꯟꯗ ꯇꯟ ꯃꯆꯦꯠ ꯑꯃ ꯁꯠꯂꯒ ꯏꯟꯁꯥꯡꯗ ꯈꯖꯤꯛꯇꯪ ꯑꯃꯨꯛ ꯂꯨꯞꯂꯒ ꯄ꯭ꯔꯤꯌꯥꯒꯤ ꯃꯆꯤꯟꯗ ꯏꯟꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯔꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯄ꯭ꯔꯤꯌꯥꯗ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥ ꯁꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯟ ꯏꯟꯕꯤꯔꯝꯃꯤ. ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯦꯁ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯍꯌꯦꯡ ꯀꯦꯁ ꯑꯁꯤꯒꯤ エピꯁꯣꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯄꯨꯖꯔꯒꯦ. ꯄ꯭ꯔꯤꯌꯥ ꯀꯝꯗꯧꯈꯤꯕꯒꯦ? ꯄ꯭ꯔꯤꯌꯥꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯟꯕ ꯉꯝꯈꯤꯕ꯭ꯔꯥ? ꯄꯨꯂꯤꯁꯅ ꯀꯟꯕ ꯉꯝꯈꯤꯕ꯭ꯔꯥ? ꯄ꯭ꯔꯤꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕ꯭ꯔꯥ? ꯄ꯭ꯔꯤꯌꯥꯒꯤ ꯏꯖꯠ ꯃꯥꯡꯈꯤꯕ꯭ꯔꯥ? ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯀꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯅꯥꯅ ꯆꯦꯟꯅꯔꯝꯕꯒꯦ? ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯈꯤꯜꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯤꯈꯤꯜꯅ ꯁꯤꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯜꯂꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯃꯊꯪꯒꯤ エピꯁꯣꯗꯇ ꯁꯣꯏꯗꯅ ꯑꯃꯨꯛ ꯄꯥꯎꯗꯝꯖꯒꯦ. ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ.